ꯍꯧꯖꯤꯛ ꯄꯦꯁ ꯐꯠ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯥ ꯍꯥꯞꯆꯟ ꯌꯥꯔꯦ ꯁꯍꯤꯗꯨꯔ ꯍꯇꯥꯗꯒꯤꯅꯤ ꯍꯧꯖꯤꯛ ꯈꯪꯖꯟꯕꯤꯍꯧꯔꯣ ꯍꯣꯇꯦꯜꯁꯨ ꯇꯧꯕꯅꯤ ꯃꯥꯒꯤ ꯀꯪꯁꯤꯜꯂꯦ ꯃꯍꯤ ꯍꯥꯞꯄꯗꯤ ꯌꯥꯔꯛꯇꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯏꯌꯥꯝꯕ ꯁꯍꯤꯗꯨꯔꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯕꯥꯔꯗꯦꯅꯤ ꯃꯥꯅ ꯊꯣꯡꯗꯣꯔꯤ ꯁꯍꯤꯗꯨꯔ ꯍꯇꯥꯗꯒꯤꯅꯤ ꯍꯧꯖꯤꯛ ꯈꯪꯖꯟꯕꯤꯍꯧꯔꯣ ꯍꯣꯇꯦꯜꯁꯨ ꯇꯧꯕꯅꯤ ꯃꯥꯒꯤ tꯧꯔꯒꯦ ꯀꯤꯂꯣ 5ꯅꯤ ꯇꯧꯗꯣꯏꯁꯦ ꯐꯖꯅ ꯊꯣꯡꯊꯔꯒꯦ ꯉꯁꯤꯗꯤ ꯊꯨꯝꯁꯤ ꯈꯔ ꯍꯥꯞꯆꯟꯒꯦ ꯇꯤꯜꯍꯧ ꯀꯩꯀꯩꯁꯤ ꯈꯔ ꯄꯠꯊꯅꯕ ꯇꯤꯜꯍꯧꯁꯤ ꯍꯧꯖꯤꯛ ꯈꯔ ꯄꯠꯊꯔꯛꯑꯦ ꯆꯥꯡꯁꯤ ꯆꯅꯝꯁꯤ ꯍꯥꯞꯆꯜꯍꯧꯔꯦ ꯆꯅꯝꯁꯤꯗꯤ ꯈꯔ ꯀꯧꯋꯦ ꯄꯦꯁ ꯑꯣꯏꯕꯩꯅꯦ ꯑꯗꯨꯕꯨꯗꯤ ꯍꯥ घीगा मार सिंग हापचलगे पेस्ट ngata semamnina adu sing hapchalle ya Hindi. Thawak thujale hujik timing yadre. Hujik fadigom ne jira ne ba sudom ne si option yare. Ne garam masala ejale. Is option lagi. Moro. Wala lang. Muro subi yaugidayne. Si sirara kongro. Sirara kong natabje sirara kong di chanadamne. Mo su ka hapsangi. Machu hapsan lage. Singra hijal lagi. Paste tawra tawdoinina. Yadri khara higa. Toidi toirgumani paste ngai tawrane. Ose. Namui ke daga sung namui habige. Ini kan cai kan mana orang cokuan sih kah mana minum saja. Ini sih nanti. Ini sadam kasar tu sahang ni aja mbak. Ayo je thong boleh hau tu. Wat boleh piade. Fajar na tahu dong. PST patah deh tu. Kenapa? Umur kita kita tuai pun nak tengah hijau ni. Ni aja.
hꯧzik page ꯐꯖꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯥ ꯍꯥꯞꯆꯟ ꯌꯥꯔꯦ ꯁꯥ ꯑꯝꯇ ꯍꯥꯞꯆꯕꯤꯔꯨꯕ ꯂꯣ ꯍꯩꯖꯕꯤꯔꯣ ꯑꯁ ꯍꯥ ꯐꯖꯔꯦ ꯉꯥꯡꯁꯤꯜꯂꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯩꯗꯤ ꯀꯩꯁꯨ ꯇꯧꯔꯦ ꯍꯥꯃꯦꯡ ꯊꯣꯡꯉꯤ ꯃꯆꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯞꯇꯕꯤꯅꯤ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯌꯥꯝꯕ ꯁꯍꯤꯗꯨꯔꯒꯤ ꯕꯥꯔꯗꯦꯒꯤ ꯀꯩꯅꯣꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁ꯭ꯄꯣꯠꯇꯤ ꯄꯤꯛ ꯊꯜꯂꯦ ꯈꯥꯡꯁꯦ ꯈꯔꯗꯤ ꯁꯧꯒꯠꯂꯦ ꯐꯖꯔꯦ ꯇꯥ ꯁꯍꯤꯗꯨꯔꯒꯤ ꯕꯥꯔꯗꯦꯒꯤ ꯁꯟꯁꯤꯗꯤ ꯍꯣꯔꯦꯟ ꯐꯣꯇꯣ ꯍꯥꯞꯄꯛꯀꯦ ꯀꯦꯛ ꯀꯛꯄꯒꯤ ꯃꯍꯤꯁꯦ ꯈꯔ ꯀꯪꯁꯟꯕ ꯍꯧꯔꯛꯑꯦ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯑꯣꯠꯇ꯭ꯔꯗꯤ ꯁꯤꯗꯤ ꯀꯥꯕꯅ ꯍꯥꯟꯗꯣꯏꯅꯦꯕ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯟꯒꯦ ꯍꯧꯖꯤꯛ ꯀꯪꯁꯜꯂꯦ ꯃꯍꯤ ꯍꯥꯞꯄꯗꯤ ꯌꯥꯔꯛꯇꯣꯏ ꯍꯥ मही घर आपचा लग सेकेंड राउंड में कम चले हो यहाँ लूँगी थम चलो खरा थोंबा हम आइसि मंगा तरुक हाप्तबा इसिंग तौरगा अभी फजर ए他跟那个主人在那边演的，他在不跟我们讲。
한지 이해 좀 못 하는지. Fazerigin bote. Hat round di sini. Anda boleh tenang. Jadi asalnya tuh jadi sebagai satu boleh lah. Itu jadi situ celah kan maksudnya. Aja nih. Wah, berarti kan kita nggak section ya. Nanti kalau tuh ini main takut sama main, tuh ini mau ya. Kami 신부제 소를 기타 합친 게 메이주 하오나바 사주 하오나바. Cô ta hay của cô là ăn gì? Cô cái bốc cô, em mới hay mì được. Sprite là Coca-Cola. Anh ở sai bữa đi hay rồi này, ông này đi. Còn nữa đi. Last round की मही हापचरे आलू हापचले आलू पामजब कांगूगी आलू हापसे महाउदी खरा मांगबन सी तिलौ मपुमजिना मसा सोनमा कांगू पिजनबने होरेन सा कन्ना Insyaallah. Insyaallah. Boleh sih. Insyaallah. 시우디 뭐 하고 톡톡 말이나 좀 믿다 뭐 하고 뒤 짜가니 강은